Assalamualaikum warahmatullahi wabarakatuh. Tombagi wahang mamau nupina makubok manembok seba tauba yabra Islam dharmagi matung inna. Ahanbada aikoina khanggadaba amadi kaina haibda matai manau haibase makhoi masen amana amagi darkar leba adugi matung inna yum palibane. Yum panba haibasi makhoi masen anigini aduga makhoigi mari matasing amasung magi nupising magi mayumsing mari matasing machin manausing da yum panba natte. Amaromda makhoi animak amana amagi saugat minanabani thaudang mathau tarakpada Allahna sandokna haikre madudi makhoi habdi nakhoigi nupising फिजोल नखोगी नखोसु मखोगी चप मानना फिजोल ने सूरा अल बकरा के आयात 187 यावरीबने ममौ नुपीना मने मकु सेवा तौबसे इंडिया की ओइना नद्रग अतोप लम खरददि चटनै अदुबु मसी इस्लाम धर्म न सगोत्ते अदुगा शरिया ना अमसुंग फिqda ममौ न मने मकु सेवा तौगदबनि हाइब लैते अदुगा मने मकु नसु ममौगी सेवा फंगजगे हाइना मसाना अदुगी दमक्ता ममौ थीजरिबिनी हाइबगी अदुगा एक्सपेक्टेशन अम तौबसु अचुम्ब नत्ते नुपीदुना मागी नुपादबु इकाय खुनबो ओइना सरियाना या मनुंगद सेवा तौबा याबना फजबा आइडियल अमु ओइबनी फजबा लमचटनी फजई हाइतारे दुगा सवाबसे फंगनी मसी नैनबदा वास ओइब टॉपिक अमनी अदुबु तेंतकना हाइरबदा ममौना मने मकु सेवा तौदब यादे हाइबा लैते इस्लामदा अदुगा तौदब मतमदा हरामनी हाइबदसु लैते इस्लामदा अदुबु ममौना वॉलंटरीली मसाना मागी इमा माई मपा गुमनी ममा गुमनी हाइना खन्ना चोंथोगा सेवा तोरकपबदु यामना फजबा पोटनी मधु मसागी लनाई ममौ नुपीदुगी लनाई है तारे शरीयत नत्तेबा मुस्लिम की समाज तंगसी अखोगे इस्लामिक पूरा ओइदबने ओइदे हजिक मुस्लिम समाज ता मरुनी इंडियन सब कॉन्टिनेंट टाइप तारे हिंदू की इन्फ्लुएंस हिंदू की कल्चर ने मने मकु सेवा तौहनबा ममुंग हाइबसे अदेगी मच्चे नसु अदेगी मनाउ नसु अदेगी मागी मतई मदा नत्रगी मनाउ नुपीदा थीना ngang चैब तौबसे सी इस्लाम द यादे नुपीसुगी इज्जत ऑनर अम लैगदौबनेबा माना लाक मतमदा मान लाइसी नुपादुगी लाकपनेबा मागा करीम तो मरी थोकनदे लेमिन लेरमीबा मागी नुपादी मयाम नत्रगा मतई नत्रगा मनाउ नत्रगा मच्चे नत्रगा मनाउ नुपादी मचन नुपी अदुगुंबा अब्ता मागा मरी ओइदे हाइतारे सी मरी लेनदे हाइतारे युम पानबदा शरीयत मतुंगिना मागी मरी अब कैसा करना मागी नुपादगी मचेनी नुपादगी मचन नुपादगी मनाउनी नुपादगी मयामनी नुपादगी ममा मपानी हाइबदु खक्तनी अदुगी हेनबा मा फमिन वरी उतै सातना सेवा तौदन नोकमिन खैमिना बसे शरीयत लेते हाइतारे सी कोई कल्चर ने हाइतारे को शरीयत दी याद हाइतारे लेते हाइतारे मा याम थाम लैगदौबनी शरीयत दी मने मकुन तब खोगी नुपासी मयाम नत्रगा माई नुपादी मयाम नत्र माई नुपादी मनाउ नुपादुगी माना थाप लैजगदबने पर्दादा लैगदौबने सेवा तौदु लायरदना मरमदि केना कांदा दु काइनरकांदा माई नुपादुगी मनाउ नुपाद मयाम हल्लग युम पालसु यारिमे अदुना मसी इस्लाम दी याद हाइतारे अखोइ हजि तौरसिदे अखोइ हिंदू की कल्चर दे कोनि येंगा मयाम फजैने खंजरगे मधु सवाबनी काइन बयान तौबा अलिमुल्लमा मयाम लेखरे अदो मसीगी वहांग असे तोंबना 2019 दा हंगखिमे हाइतारे अदो मसीगी वफम असे आइना फेसबुक ती इखि मतमदा अदुके साथीना क्रिटिसाइज तौखि हाइतारे याम थीना ngang हाइतारे प्रजा मयामना अदेगी मस्जिद तक कोखतना आइंगोंदा हंगना अखोइ याम तौखि हाइतारे अदो अल्हम्दुलिल्लाह हुजिक्ति सोशल मीडिया की चखलकपदेगी अलिम सिंजु फेसबुक पारकपदेगी मपाल लमदम का चौचब कयागी बयान तारा मतुंग मखोइसु ज्ञान तारकप्रा कैना हंगते अदो हजिते हाइमोसु हाइरे हाइतारेको अदुना अखोगी
ꯃꯅꯦꯝꯕꯛꯀꯨ ꯁꯦꯕꯥ ꯇꯧꯕꯒꯤ ꯍꯛꯁꯤ ꯃꯗꯨꯅꯤ ꯃꯃꯧꯅ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯄꯥꯝꯃꯤ ꯑꯩꯒꯤ ꯌꯨꯝ ꯇꯣꯉꯥꯟꯅ ꯁꯥꯒꯗꯕꯅꯤ ꯍꯥꯏꯔꯁꯨ ꯑꯗꯨꯁꯨ ꯃꯥꯒꯤ ꯍꯛꯅꯦꯕ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟ ꯆꯥꯕꯁꯦ ꯌꯥꯝ ꯐꯠꯇꯅ ꯈꯟꯅꯩꯑꯕ ꯃꯌꯦꯛꯀꯤꯗꯤ ꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯀꯥꯟꯗ ꯃꯅꯥꯎ ꯅꯨꯄꯥ ꯅꯨꯄꯥꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯅꯨꯄꯥꯗꯤ ꯃꯌꯥꯝꯕ ꯑꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯦꯕꯜ ꯑꯃꯗ ꯆꯥꯃꯤꯟꯅꯕꯁꯦ ꯌꯥꯗꯦꯕ ꯏꯁꯂꯥꯝꯗ ꯑꯗ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅ ꯑꯗꯨꯝ ꯆꯠꯆꯔꯕꯩ ꯋꯥꯅꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯈꯟꯅꯗꯅ ꯀꯣ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯂꯤꯒꯦꯜ ꯗꯤꯃꯥꯟꯗꯨꯁꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕꯗꯨꯁꯨ ꯃꯥꯒꯤ ꯍꯛꯅꯦꯕ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯑꯩ ꯅꯪꯉꯣꯟꯗ ꯌꯨꯝ ꯄꯜꯂꯛꯏꯃꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯅ ꯌꯨꯝ ꯄꯜꯂꯛꯄꯒꯤ ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯩꯉꯣꯟꯗ ꯇꯧ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯅꯤꯡꯇꯝꯅ ꯂꯩꯕ ꯑꯩ ꯄ꯭ꯔꯥꯏꯚꯦꯁꯤ ꯂꯩꯕ ꯑꯩꯒꯤ ꯌꯨꯝ ꯀꯩ ꯇꯣꯉꯥꯟꯅ ꯁꯥꯕ ꯑꯁꯤ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯒꯦ ꯅꯨꯄꯥꯁꯤꯅ ꯌꯨꯝ ꯄꯥꯜꯂꯒꯦꯅ ꯂꯦꯞꯄꯛ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛ ꯄꯣꯠꯇꯣ ꯃꯥꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯗꯨ ꯁꯔꯤꯌꯠꯀꯤ ꯃꯅꯨꯡꯗ ꯃꯗꯨ ꯖꯥꯏꯁꯅꯤ ꯍꯥꯏꯇꯥꯔꯦ ꯍꯛꯅꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯗꯨꯒꯤ ꯃꯥꯒꯤ ꯔꯥꯏꯠꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯀꯟꯗꯤꯁꯟꯁꯨ ꯈꯪꯂꯒ ꯌꯦꯡꯕ ꯇꯥꯏ ꯅꯨꯄꯥꯁꯤ ꯑꯩꯅ ꯁꯤꯕ ꯗꯤꯃꯥꯟ ꯇꯧꯕ ꯃꯇꯝꯗ ꯁꯤ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯁꯨ ꯈꯟꯒꯗꯕꯅꯤ ꯑꯐꯕ ꯃꯔꯣꯝꯗꯀꯣ ꯀꯔꯤꯒꯨꯝꯕ ꯁꯦꯕꯥ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯝꯐꯨꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯑꯩ ꯏꯃꯥ ꯁꯦꯕꯥ ꯇꯧ ꯑꯩ ꯏꯄꯥ ꯁꯦꯕꯥ ꯇꯧ ꯑꯩ ꯅꯝꯐꯨꯗꯅ ꯑꯩ ꯏꯆꯟꯅꯨꯄꯤ ꯐꯤꯁꯨ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯐꯤꯁꯨ ꯀꯥꯏꯅ ꯁꯦꯕꯥꯒ ꯇꯧ ꯅꯝꯐꯨ ꯇꯧꯔꯒꯗꯤ ꯃꯗꯨ ꯄꯨꯔꯥ ꯍꯔꯥꯝꯅꯤ ꯒꯨꯅꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯐꯨꯕ ꯆꯩꯕ ꯇꯧꯔꯗꯤ ꯑꯁ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯋꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯨ ꯆꯩꯗꯅ ꯇꯥꯊꯤ ꯇꯧꯕꯒꯤ ꯇꯧꯗꯅ ꯑꯗꯒꯤ ꯃꯥꯒꯤ ꯃꯋꯥ ꯂꯩꯇꯕ ꯀꯥꯟꯗ ꯃꯅꯦꯝ ꯃꯀꯨꯅꯒ ꯐꯨꯗꯅ ꯑꯗꯒꯤ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯐꯨꯗꯅ ꯆꯩꯗꯅ ꯉꯥꯡꯗꯅ ꯑꯗꯒꯤ ꯃꯅꯥꯎ ꯅꯨꯄꯤꯗꯨꯅ ꯑꯗꯨꯒꯨꯝꯕ ꯇꯧ ꯇꯥꯔꯒꯗꯤ ꯄꯨꯔꯥ ꯃꯗꯨ ꯁꯔꯤꯌꯠꯇꯨ ꯑꯩꯈꯣꯏꯒꯤ ꯁꯔꯤꯌꯠ ꯑꯃꯁꯨꯡ ꯐꯤꯀꯥꯗꯨ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯋꯥ ꯑꯗꯨꯗꯒꯤ ꯈꯥꯏꯅꯕꯕꯨ ꯌꯥꯏꯑꯕ ꯑꯁꯤꯇ ꯅꯠꯇꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨ ꯁꯦꯕꯥ ꯇꯧꯕ ꯑꯔꯥꯟꯕꯅꯦꯕ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯂꯥꯛꯑꯦ ꯑꯗ ꯃꯥꯅ ꯁꯦꯕꯥ ꯇꯧꯗꯅ ꯃꯔꯛꯇ ꯐꯝꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯅ ꯑꯗꯨꯁꯨ ꯑꯝꯇ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯏꯁꯂꯥꯝꯗ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤꯌꯥꯝꯅ ꯃꯒꯨꯟ ꯂꯩꯅ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯑꯣꯅꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯁꯨ ꯂꯣꯏ ꯁꯤꯁꯨ ꯂꯣꯏ ꯉꯝꯗꯦꯀꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯤꯟꯗꯨꯒꯤ ꯀꯜꯆꯔꯗ ꯑꯩꯈꯣꯏꯅ ꯗꯤꯞꯂꯤ ꯔꯨꯇꯦꯠ ꯇꯧꯔ ꯂꯥꯛꯄꯅꯤꯅ ꯑꯗꯨꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯦꯕꯥ ꯇꯧꯕ ꯅꯨꯄꯥꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯁꯦꯕꯥ ꯇꯧꯕꯗꯨꯁꯨ ꯏꯁꯂꯥꯝ ꯂꯩꯇꯦ ꯁꯔꯤꯌꯠꯅ ꯌꯥꯕ ꯃꯐꯝꯗ ꯈꯛ ꯅꯠꯇꯅ ꯅꯨꯄꯤꯗꯨꯅ ꯚꯂꯟꯇꯔꯤ ꯇꯧꯕꯗꯨ ꯈꯛ ꯅꯠꯇꯅ ꯅꯨꯄꯤꯁꯤꯡꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅꯕꯒꯤ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯊꯥꯖꯈꯤꯕ ꯅꯠꯇꯦꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃ꯭ꯌꯨꯆꯨꯋꯦꯜ ꯀꯟꯇ꯭ꯔꯦꯛꯅꯦꯕ ꯌꯥꯅꯕꯒꯤ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯦꯛ ꯅꯤꯀꯥ ꯍꯥꯏꯁꯤ ꯀꯟꯇ꯭ꯔꯦꯛ ꯃ꯭ꯌꯨꯆꯨꯋꯦꯜ ꯀꯟꯇ꯭ꯔꯦꯛꯇꯨꯅꯦ ꯑꯗꯨ ꯅꯤꯀꯥꯗ ꯍꯥꯏꯕꯁꯤ ꯃ꯭ꯌꯨꯆꯨꯋꯦꯜ ꯀꯟꯇ꯭ꯔꯦꯛꯅꯤ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯦꯛ ꯑꯗꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯇꯥꯏꯌꯦꯕ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯅꯨꯄꯤꯅ ꯁꯦꯄꯔꯦꯠ ꯇꯥꯟꯕ ꯈꯛꯅꯦꯕ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯌꯨꯝꯗꯒꯤ ꯊꯥꯞꯅ ꯊꯣꯛꯈ꯭ꯔꯦ ꯑꯣꯔ ꯊꯕꯛ ꯃꯤꯔꯩꯕꯛꯇ ꯆꯠꯈ꯭ꯔꯦ ꯇꯧꯔꯦ ꯁꯅꯀꯟꯗ ꯑꯥꯔꯃꯤ ꯑꯣꯏꯗꯅ ꯑꯃ ꯇꯧꯗꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯃꯗꯨ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕ ꯍꯛꯅꯦꯕ ꯌꯥꯗ꯭ꯔꯒꯅ ꯅꯨꯄꯥꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯄꯥꯝꯗ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯍꯛꯅꯦꯕ ꯌꯨꯝ ꯄꯥꯟꯕꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯏ ꯈꯛꯀꯤ ꯄꯨꯟꯁꯤ ꯂꯤꯄꯨꯟ ꯁꯦꯝꯕꯅꯦꯕ ꯃꯁꯤꯗ ꯃꯅꯦꯝ ꯃꯀꯨꯅ ꯈꯨꯠ ꯊꯤꯟꯖꯤꯟꯕꯒꯤ ꯌꯥꯕꯅ ꯌꯥꯗꯕꯅ ꯀꯗꯥꯏ ꯐꯥꯎꯕꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨ ꯚꯥꯁ ꯑꯩꯈꯣꯏꯅ ꯅꯩꯅꯅꯉꯥꯏꯗꯃꯛꯇ ꯑꯗꯨ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗꯒꯤꯗꯤ ꯗꯥꯏꯚꯔꯠ ꯇꯧꯗꯅꯕ ꯑꯗꯣꯝꯒꯤ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯍꯥꯏꯖꯠꯂꯒꯦ ꯑꯗ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯂꯝꯕꯤꯗ ꯇꯨ ꯋꯦ ꯇ꯭ꯔꯥꯐꯤꯛꯅꯤ ꯃꯗꯨ ꯈꯪꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯗꯤꯜ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯁꯦꯕꯥ ꯇꯧꯕ ꯍꯛꯅꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤꯅ ꯃꯥꯒꯤ ꯃꯋꯥ ꯃꯥꯒꯤ ꯃꯆꯥ ꯃꯥꯒꯤ ꯏꯪꯈꯣꯜ ꯌꯦꯡꯁꯤꯟꯕ ꯅꯨꯄꯥ ꯂꯩꯇꯕ ꯃꯇꯝꯗ ꯃꯗꯨ ꯍꯛꯅꯤ ꯑꯗꯨꯒ ꯅꯨꯄꯥꯒꯤꯗꯤ ꯃꯥꯒꯤ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥꯕꯨ ꯃꯥꯅ ꯌꯦꯡꯁꯤꯟꯕ ꯍꯛꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯈꯨꯌꯥꯗ ꯖꯟꯅꯠ ꯂꯩ ꯍꯥꯏꯕꯅꯤ ꯃꯃꯧꯒꯤꯗꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯈꯨꯌꯥꯗ ꯖꯟꯅꯠ ꯂꯩ ꯍꯥꯏꯕ ꯅꯠꯇꯦ ꯃꯃꯧꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯖꯟꯅꯠ ꯐꯪꯉꯤ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤ ꯁꯦꯕꯥ ꯇꯧꯔꯀꯥꯟꯗ ꯑꯜꯂꯥꯍꯅ ꯌꯥꯔꯕ ꯑꯜꯂꯥꯍꯅ ꯌꯥꯕ ꯃꯑꯣꯡꯗ ꯑꯜꯂꯥꯍꯅ ꯌꯥꯕ ꯃꯑꯣꯡꯗ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯖꯟꯅꯠꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯆꯥꯒꯤꯗꯤ ꯃꯃꯥ ꯃꯄꯥꯗꯨꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯃꯧꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯃꯅꯦꯝ ꯃꯀꯨ ꯁꯦꯕꯥ ꯇꯧꯔꯒ ꯅꯠꯇꯦꯕ ꯖꯟꯅꯠ ꯐꯪꯗꯣꯏꯁꯦ ꯃꯋꯥꯗꯅꯦꯕ ꯑꯗꯨꯅ ꯑꯣꯟꯅ ꯇꯩꯅꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯤꯅ ꯉꯥꯡꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯋꯥ ꯉꯥꯡꯕ ꯑꯩꯈꯣꯏ ꯃꯃꯧ ꯐꯠꯇꯦꯒꯅ ꯍꯨꯟꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯝꯇ ꯂꯥꯜꯂꯤ ꯑꯗꯨ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯇꯣꯝꯕꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ